ngasi numida waram phongkiba tongan tongan ba manipuri sipungsing amasum thokkiba thawdo wathokisingdagi maruoibi I pausing miyamna thamjagi hanbada kangleipaki mairadagi lokusaraga hauzik thokliba lan asi BJP leingak ki asobu khut yoramli haiba mek singna khangli soO Chatnariba Kuki Lalhoulup amada BJP lengan Lupa Crore 6.27 pithoklamle kemega sandra Manipur thokliba tha kun helabi irang marakta suspension of operation soO sign tawnabada yawa Lalhoulup amada Unique Biometric Identification Number UBIN yaudana BJP leingakna Lupa Crore 6.27 gi sanpam pithoklamle maramasin hauzik thokliba lan si BJP leingak ki asobu khut yauramle haina Manipur Pradesh Congress Committee MPCC gi President Kaisa Megasandra na phongdokre wafam asing asi Imphal gi BT Road ta leiba Congress Bhavan na pangthokiba pau gi mifam amada MPCC gi President K Megasandra na paumising da phongdokhibadi phongdokhibani mangna makhata na paumising phongdokhibada inkumja lisingani ga kungo humdagi me thadagi horakhiba irang asi Manipur lengak pairiba BJP lengak ki asoba khut yoramle habisi mayek sengna khangle Manipur gi lengak sasan tawriba BJP lengak na suspension of operation soO group ta yamlaba senpam lana pithoklambi gi matangda Congress na hokiba kumja lisingani ga kungani thogi March ahumdagi wakatuna lakli masigi matakta Auditor General of India na suhira masida thizinna ba assembly da table tawkhibani soO group ta pithokiba senpamasi Lupa Crore 27.30 ne haiki mana makhata na paumising hai hairiba senpamasi haukiba kumjal inglisingani ga kungani thoida soO group ta yauriba Kuki Lalhoulup singi umbrella body oiriba KNO amadi UPF ta pithokibani asigumlaba yamlaba sanpam asi pithokibagi matangda thijilingai sairakta amuhana mamang sahi gi July 8 nasu Mar People's Convention di hariba Lalhoulup asigi lalaikung amasum Joshua koba miwe anigi HDFC Bank account Lupa Crore 6.27 su pithoklamani hariba sanpam asina umbrella scheme of modernization of police force ki makhada pibani yamlaba senpam sing asi pithokibaga mari leina haukiba assembly session da masamangna pithokribra haina star question oina wahang hangbada chief minister nongthoma berena pikhiba leiti haikibani adubu auditor general of India gi maikedi asumbani haibu wafam lakhi masidana tana home department CLP ki haibu report lakhi MPCC ki President Megasandra na makhata na paumising na phongdokhibadi Manipur miyam na Manipur thokliba tha kun helaglaba irang asigi awaba khamtheng na mayu naringai serakta asigumo thawang BJP lengana sathariba karigino loinana miyam na khamtheng na wariba si BJP na thokanbani hainasu magna maral sikhi atopa paomana Kolkata Manipur Bhavan gi canteen run tawba ngamdana leiri lanai miyu emana sahi amahena Bhavan asida leibada angak poiri Manipur lengak ki General Administrative Department GAD gi makhar Kolkata gi kungani thoi Rollins Road near Max Muller Bhavan Kolkata 70020 da leiri Kolkata Manipur Bhavan asigi canteen asi salaiba ngamdana thonglon leiri canteen asi salaiba ngamdana leiba sina maram oiduna Bhavan asida lakpa miyoisingda sana thanabagi polam kya phangdabadagi yamna sauna awaba mayuknari hairi amaromda Bhavan asida niyam gi wangbada mutum masa haina kauba miwemana niyam gi wangbada Bhavan asida sahi amahena leisinduna leirakda mari lenaba Bhavan gi authority gi maikedi gi karigumba thaba amata paikhatna leidibasi angakpa amoiri mutum masa hairiba nupa asina Bhavan asida masagi mayumdauna sahi amahena leisilakpada DRC oiribi asina karigumba thaba amata paikhatna free thaduna thamle loinana Bhavan asigi driver oina leiriba muslim masa amaga mutum masa hairiba miwesiga Matamayamada loina duna Bhavan gi gari phau puthokun sijinabagi thabak sathare haidi pauksesna phuma paugi matung inadi Manipur Bhavan gi canteen asi salainabagi damakta matik saba farm kaunabagi damakta tender notice mamang sahi English singaniga kunga mari gi December thada kokhi madura farm asi salai gi haiduna subnagi farm ani khak lakhi farm ani dugi manungna farm ama December kunga taruk ta khanbagi thabak sathaki adubo nauna khalaba farm adu ngasi phawba canteen asi salai dana hauju phawba lairi masigi maram karino haibadu Bhavan asigi DRC oina thaupuri basin hauju phawba karimata khangandana lairi hari Panmayabri mamangi matamda su Kolkata Bhavan asi Manipur dagi nupi ani khakna run tawduna lairamki hairiba nupi ani asi catering service tawgi matik saba si sang amata paidana canteen asi run tawduna lairambadagi to on khraba laikhrabani
loinana bawan asigi hauzik oiriba phibam asi JDA gi mekidi gi makok thongbu official kyana Kolkata bawan satuna hakthengna yingsin khibasu leikrabani hanisu pausida makhatana phongdokli Atopa paamana Assam da hais MPB positive case ama thengnare Saina da COVID ka manana sandoraklibe humans Metapneumovirus hais MPB sin awang nupok state singi manungda Assam na positive case ama thengnare hari state adugi Assam Medical College and Hospital Debugarh admit tawba tha tara da ngairiba anga ama virus asina positive oiba thengnakhibani case asi regionals BRDL laboratory ICMR RMRC na sang naina MSPB screening tawda tha tara da ngairiba anga na positive oirama thengnakhibani hari pausin hai adumoinama Assam gi health minister Ashok Singhal na phongukibada human metapneumovirus asi anoba virus nati center na thokiba satna kanglon gi matung in state lengana pekhat piyaba thabak sing pekhat li haiki panba yabadi english singani ga kunga mari dagi hauna DRDL laboratory ICMR RMRC da hais FPB gi case sama thena khrabane nisu pausida makhatana phongdorakli atopa paumandana relief camp the lady ba miye sing na puthok liba polam sing hena puthok na ba governor na pauta pikri hauki ba sai english sing ani ga kungo humdoi gi me ahum digi hauna manipur da thok liba tha kulum sujilaglaba lana sina mara moiduna tuan relief camp sing the lanjena duna lady ba miye sing na puthok pa tuan polam sing sendong leina ma di puthok marang kai na puthok pangam na ba mari leina ba official sing da manipur gi governor Ajay Kumar Balana khankre hiram masiga mari leina ngasi IAS professional oina leidiba anune anan amadi Arvin Hanglem anina Manipur gi governor ga Rasbon unakre unabadu da governor na official ani bulamda masigi miyam gi interest thabak tawna ba khan ki bagal loina lanjena duna relief camp da leidiba miyam na sajaba pothok sing sendong leina madi pothok ena pothok hanana ba pambai sing pothok na bisu khan ki nakalama romna CRPF North East Zone gi special DIG Raja Srivastava ngasi Rasbon governor gunakre unabadu da DG Raja Srivastava Manipur CRPF na lauriba thaudang amadi CRPF sing na leiriba maphamgi matang akopa marol khanki loinana Manipur Bar Association gi mute sing su governor ga unaduna hausi oiriba Manipur gi phiba masida lairaba sing na thengnari ba khudong sa da ba kya governor da khanki Madugi matung ina governor ki mekedi gi pekhat piyaba thabak sung pekhanaba thajaba ju pikhi haina Rajbhavan dagi thadorak pasirol aman hairi amarom dana barat lengana ga lan loisindana ba waroisin purak ngamdrabadi yellow purup sing punsinduna lanthengna ba matam lakle sana jawa Manipur thokli ba lan asiki waroisin barat lengak naga purak ngamdrabadi Manipur gi sing amadi tam leiriba yellow purup sing amataga oina punsinduna sabsana lanthengna ba gi matam lakle haina Rajya Sabha gi MP ningtau leisem sana jawa na phongdokre wafam singa si miyam gi lusung purel akaba laikhidabigi taraga nipalak suba ningsing thauromga mari leina laikhidrabigi mitam leiriba Imphal East District ki wakha leima singda pangdokhiba thauromga mari leina ining thau sana jawba lesemana phongdokhibani ngasi gi thauram adu wakalon manaba wama Kanglipak Maitei National Front MNF Kanglipak lusing purel singsubam akaba ningsing lup amadi R Suisa Trust ki chairman Athot Ruiba Wamagi President Moirang Them Naukhamba Mitei Tangkhul Naga Wongnau Longi President Tennyson Kasung Herikon gi President Yumkhaibam Surjit Kumar Khuman Milan gi President Khaidem Ingosa Maitei Desam gi founder President Laisram Roman Mitei All Manipur recognized private school welfare association gi President Laisram Jai Khuman na thauram gi marueba mithunglen oina sargaki thauram asigi saru omoina laikhidraba R Suiza amadi singsubam akabagi mafamda laisuka tun ikai kumna botki thauram adugi sibges ki wadol piraduna ningthau laisem sana jawbana makhatana hai laikhidraba miyam gi lusingba akaba miyam na hena thoidok hendokna khangnaraba athauba mani magna hotnaramba kaya aduna thauna oiduna Manipur lon asibu classical language ki thak phangna bohona khigani sel mayek mitei mek yahona basu honari Mari Lena official sing na seal gi anauba design honglakpa ga haplagani haibigi thajaba pirakhiba leiri loinana civil service exam thariba mahiro singna mitei lone exam thaba yana basu honari haiki amaromdana maisau taret ki mita maikhum hangdokre ima Imoinu gi khubam su ngasi sangakre
Manipur ki puwari da mafam sauna kanduna mayek lana lehoragada maisau tarena thambiramba pukai amadi takpiramba liklamsing nainaduna tung inanga sigi mirol sina satlabadi sakhatpa Manipur ama purakpa ngamgani haina Madida kogi chairman oiriba mayang Imphal AC gi MLA Kongkham Ravindrona phongdokre wafam singa si kyamgai da leiba ibudau khagemba masa ibungo gi leibungda kanglaipa ki maisau taret ki mitam Mayai kum hangdokpa madi ima Imoinu gi khubam sangabagi tharongga mari leinana wangang laduna phongdokibani khagemba committee kyamgai na sinduna pangtokiba thauramadu MLA na makhatana phongdokibada maisau tarena thambiramba pukai singa si tung inna kaidana ngasigi mirol sina satlabadi Manipur si nahana sakhotlamgadabani khunai si mang takli haiduna laithokpagi mahutta kannanaba hotnadaba sakhatminadaba yadi haiba wakhalonda Tabak toksi, sinjak mi pal tang liba makai kaidongai di sokat pangamloi, isagi pothok marang kaina pothok na mi pam lopam sing hangan duna thamgum si, tabak subigi hainabi thamduna sathok marang kaina pothok na bohon na saiki, thauram mapu oikiba PDA gi chairman su oiriba kairau AC gi MLA Laurembam Rameswar na phongdokibada Manipur apunbagi oina ibudau pakhangbagi asauba khobam ama sanaba panam thamli Banglana si mang phau na bohona bada miyam na sagat piyo ining thau khagem bagi matang na palladuna mangna hai ining thau khagem bagi matamda lamdam asigi military mapanggal yamna kalambata natana khunai miyam gi yepa tharang kya pe khalami lamdam asida senjek satnakhibadagi hauraga kai saba hawdolamba tax thibigi satnabi kaithel saba oil sanglingba pakhang phan laisa phan hawdolambagi mathaktaga Sagol kangjaisu hawdolamba loinana nongpok thongsu sarami haikhenasu pausida makhatari Sanga ethnic park haijin pham moyang kumbi highway ga tainaba maphamda mafam jaga chapcharaba park chawa point kunthram khoiba ingkholama athubada yonjagadori apambasingna akupa marol gidamak athubada contact topiro contact number 9615006394 ni ahanbada lakpadana hena khudong saba pijagani ngasimak pau phobiro Makasa tharak poina kangla pauduna sumna phongli Imoinu ira thauni ga mari leinana pangthokpa ngagi mela na miyamna asauba inot ama piba ngamle Imoinu ima irat numit ka mari leinana Department of Fisheries na hapta kangjebungna pangthokiba ngagi mela na miyamna asauba inot piba ngamle Mitai singi senglaba Imoinu ima irat numit ka mari leinana Department of Fisheries na sinduna Imphal gi Palace compound da leiba hapta kangjebungna pangthokiba anirak suba Imoinu Fish Festival sina Manipur miyam na asaubu inot piri lamdam asigi yellow nga sing maru oina sareng nga to namadi pengba na sing nga makal kyama mela sita tungan ba ngami sing na puthok tu na miyam da laibigi khudong sab sauna piri ngami samaga yangkhai rom na saruk yadu na tungan stall puna samaga kun hangdu na satakiba mela sida punna nga keji lising marpu puthokpagi panam tamki miyamna ayu angan madigi hauna sareng leinaba honabada kangjebungda thomsinaraki akaknaba stall kharada akaknaba ngami kharana puthokpa sareng leinaba honabada miyamda langtaknaba ama poknaki miyamgi apambana henbana sareng puthokliba ngami singna miyamna sareng phanganaba honabada awaba moiki loinana miyoi kayana sareng leiba phangawdabadagi ningba kaiba yonaki adubo sareng leiba phangwa miyoi kayani nungaiba pokbada natana Imoinu imada sareng atek pakatpa ngamlagani khanna nungaiba poknaki ngasigi ngagi mela adu asoi angam yaudana pangthoknaba wakhalon fisheries ki minister Haikham Ningona mela pangthokliba hapta kangjibungda laktuna yengsinbaga loinana ngami singna thengnariba khudongsadaba singi matana wari sanaki Mela asiga mari leinana minister Dingon hai Imoinu imagi ira thauni lakpada Manipur miyamna yepa paujal piri mela asi maru oina Imoinu imagi ira numit asiga mari leinana langana pangthokoni Manipur si nga yamna pamnaba lamdam amani nga yamna pamna sanaba miyoi singna namna leiba lamdam ama oibna lamdam asit nga puthokpadagi sabana sangheli state asigi oina sahi amada nga metric ton lising humfugani thoidagi humfuga manga phawba mathautai Mamang de leramba ngagi puthokki sanga dunga sidi department asina chief minister gi miyang makhada kana honabadagi chathok khara makhaidi hingat pangamri adubu mapung phana mathau tab sangni puthokpa ngamdri hausimaki oina consumption amadi production gi marakta leidiba gap asi metric ton lising kunthranumni iramdam asida ngagi puthokena puthoknaba anauba technology kya masijinaduna semkat pa honari amaromda
Fishery Department ki yamna chauna mai pakpa ma oina hausi state asida sareng masa puthokpa ngamle hena singthai ngai oiribadi Manipur India gi oina sareng masa puthokpa ngamba ahanbu state oiba ngamliba sini mathangi nga gi mela singda sareng yamna puthoktu na miyamda marang kaina phangana na bo honagani haina magna makha takhi Lushilak poina to papaw khran sakotpa mannarakpada ekhoi masil nungsinnarakani minister CM Birena Haikri Sterasi Laminari Kanglu Kudimak Manana Zakat Mineraba Matam the Amagama Nungsinaba Purakan Haines Minister Notama Berena Fongokre Wapam Singasi Shanapati District Maram the Pangtukiva Nifuganito Suba Maralai Karali Mai Suijongkang MKS ki General Conference Hodopugi Thoramda Sipkes ki Warols Minister and Berena Fongokipani CM Namaka Taraduna Manipur thoklibi irang asida Shanapati district ki leidiba naga isilinaw sing asabu thaudang lawiyo khudimak constitution ki makhada wari sanaraga warusin propang mani naga ki church ki lusingbu sing nupi amadi nahasun asabu thaudang lawiyo hauzuki matamle Shanapati district ki maram yauna nahasing ubuda yamna thakshi khakshi leiba ui masi mamang leirambadagi ahongu propang amli naga sing hauzu oiribi irang asida asabu thaudang lawiduna Manipur gi hanagi tangdu leitaba punsida amu hanjinabu honabiyo Honabagi Mami Stare, Hakibagaluna, Shanapati Maramda Sakotaurangi Weba projecting Sanapo or Yum Tambamadi, Shanapati district headquarter, the concrete Lupa Crore 27.26 Sangna, Lambi Semba, Maram Turiski Sport Kisaru Amo Henanaba, Inga Lepat Samgatpa, Maram Kolespo University Gitak to on Kanabo Honagani Habagaluna, SPT district Semka Sagakadoriba, Lambi Tong Sabada Mianus Mating Pangbiu. Akaiba Piroshi have a wapam Fongtoki. Tauramadu Works Minister Gobidas, Cab NPD Minister El Susindro, MLA El Diko, Hanagi Minister Francis Ngazokpa, Sarski leaders in Maramgi Mahiroi Nahasing Amadi, Nupi Sing Saruyaki. Ado Tantang Nasum the Mayam the Tamzaramgi, Hausiku in the Mayam Pau Matansa, Lucinzerage Masum, Mayampuna Anobab de Minasena Sinel Sigi Makadigi, Mayangimapam the Makatan Tamzari, Mayampuna Nobab de Minasi.